Bijing tabir wa khwaipuna pu image TV na taramna okchabaga loyana Brajesh Kumar na khurumjari ngasigi maroi ba pauda Draupadi Murmu na India gi tramarak suba president oiragani Manipuri governor La Ganeshan na Lilong Eshigi miyam go unaduna miyam gi wakat takre Chief Minister N Biren gi yumda tramathoi suba IRB result haidok tabagi candidate sing na thomjin kre loinana Congress Luchingbi Sonia Gandhi bu Enforcement Directorate na wahang pohong chathababu yaningdaba phongdoktuna MPCC na protest rally chatkre mapungoi pau lobirasi India gi tara mangarak shuba president khananabagi July 19 da thadana kiba board adugi masing tiba ngasi nongtil pung amaga makai tabadagi hoki NDA gi presidential mirep oiriba Draupadi Murmu na opposition gi mirep Yaswant Sinha dagi sada humragi mathakta henduna mai pakre handaki presidential election asida political party kuntra marina opposition candidate Yaswant Sinha da sagotki amadi party nipu marina Draupadi Murmu da sagotki Draupadi Murmu na India gi ahanba tribal president amadi anisuba nupi president oiragani Draupadi Murmu gi hometown oiriba Odisha gi Rairangpurda miyam na harau tayamba phongdok na kre tribal dance saduna victory procession na chingba chatkre hojik Draupadi Murmu na laiba Delhi gi Tinmurti Mark ki temporary lodging da Prime Minister Narendra Modi harau ba phongdok paga lakadori anova president na July 15 dagi office paiba hogadabani hari India ki tara manga suba president election da NDA government na support tawduna Draupadi Murmu na mahaki lamba oiriba Yaswant Sinha bu maithiba piduna India gi tara manga suba president election da mai pakpagi harauba phongdokpa oina ngasi MLA Moirang Thongam Santi na sinduna miyam gi oiba mifam amma Moirang film laikai da leiba MLA office da phamlaba matung mafam adudagi miyam na India gi machu ahum gi firal amadi president Mirepta mai pakrabi Draupadi Murmu gi photo paiduna Moirang Konjengbam laikai da leiba INA advanced headquarter forward rally chatluruba matung amuk MLA office ta forward rally laktuna loshinki Manipuri governor La Ganeshan na ngasi Thawal district ta anirak suba oina laktuna Lilong subdivision gi miyam gi wakat takre district administration Thawal na sinduna all Lilong market set ta pangthokpa governor unabagi thoram aduda Lilong SC gi MLA Abdul Nasir deputy commissioner Thawal Ahanthem Subhas amasung SP Thawal Jogesh Chandra Hobijamna governor bu taramna oki thoram gi saruk ama oina Lilong subdivision da leiriba tongan ba mahiroi sing Civil society senior citizens singi mihut sing unaduna makhoi gi penda wakat kya governor da hakthingnan paudam ki miyam na pirakpa wakat sing adugi paukum deputy commissioner Thawal amasung mari leinaba district level officers sing na pihanduna wariwatai taunaki ngasigi thoram aduga mari leinana miyam da piba warol da governor La Ganeshan na hai lakli batang mapan gi manungda Manipur da hojik sem sariba lambi thong sing semba loiduna miyam gi stock sinda ahongba mapiba ngamlagani matam adu fawbada di miyam na waro suwana ngaiminasi hojik laibak asina ningkha tamlakpa chahi humra manga surakpagi palan thoram azadi ka amrit mahotsav pangthokli masida miyam nasu saruk yabiu miyam gi leiriba kudong chadaba kudingmak leiriba lengak asiga tanaraga koknanaba hotnagani haina mahakna makhata hana phongdokhi ngasigi miyam ga unaba adu loiraba matung da governor La Ganeshan na district asigi tongan ba department ki makok thongwa singa punna phaminaduna makoi na miyam gi thabak tawbuda thengnariba khudong sadab sing adugi matang da su kupna khananai na ki As you all aware, the purpose of today's meeting is you, the representative of the people, responsible persons of this area,
you are being invited, and all the officers are here, and your MLA is here, and particularly the governor is also present. Here, you are being invited to tell your grievance, if at all. That does not mean that you have to say only grievance. You can even surprising words are there, but governor you can tell it. Doesn't matter. More da ngarang su dengue case ani thenakre case ani adu More hospital da leiba Krishna diagnostic da jingnaba me mapan test tawbuda thenakibani hari loinana ngasi su makhata na jingnaba sing test tawbuda ngasi gi oina dengue case amasu thenaki makhoi ahum adu More gi Faisam Bheng Langnom Bheng amadi Tintong Bheng dagini hari case ahum asi tharga punna dengue case nipu yokre case thengnariba pam sing aduda special malaria unit More gi timna section thorang lokatpaga loinana awareness su piramki Manipur da African swine flu sandokpagi mipai nariba amadi COVID-19 case masing hengalakpagi mipai naringai chairak asida wakal khantaba watpa masagi da khanba meoi karana kakching fauduna cheliba kakching gi thakna chananaba ising lofam oiriba Semai Turel Konungda ok asiba langtharakpana miyamda mipaiba pokhalle hiram asida miyamna mari leinaba authorities singna matik chaba action lowinanaba hongdok narakli hiram asiga mari leinana Kakching Municipal Council gi office ta pangthokkiba paumi gi mifam amada caretaker chairperson Norem Sanjit Kumar na phongdorokpada Semai Turel asi Kakching gi sakyang mingshal oibatna tana Turel asida Saidangduna hinglibani Kakching amadi Kakching gi akoibada kundariba mioi kayana thakna chananaba oina sinnaribani Kakching water supply amadi Kerak water supply gi scheme su Turel asigi isingdagi jingkhattuna piribani masibu taru tanana tham haibasi aikhoi khudingmakki thodangni adubu laibak thibana wakal khanthaba watpa mioi singna ok asiba thadaba patta hodi kya haithaba hu haithaduna nga fabana singba mathong huktaba thawong kya hek sathaduna lakli Sanjit Kumar makha tarduna hai asigumba mathong huktaba thawong sing asi logi oiba cherak phangba yai karigumba thabak thawong sing asi makha tana sathaba thengnarabadi logi oiba cherak soidana piragani hojik ok asiba thadariba asigi langla langjin piba ngamba amadi makha tarakpa asigumba thawong asi chatharakpada pau pirakpa mioi sing lupa lising mangagi oiba akhannaba mana piragani hainasu lauthoki ba lokatpam thokpa action kyama lokatpa yawi lambi su leibanina akoina masi tangai padana state administration Kakchinga adi Kakching Municipal Council ga kusamnaraga hariba asigumba amon kai langthaba sa asiba langthaba na singba asi koi mari phum dokpa dan ye du situation pigani hebo komasi Kakching Municipal Council mai ge phum dokchai Amarom da Kakching district ki mupam kayada African swine fever ASF sandorokpagi report phangbana maram oiraga mafam kayada prevention and control of infection and contagious diseases in Animal Act 2009 gi makhada containment measures singi thabak paikhatinge charak sida ok asiba ama Kakching Semai Turel gi Kha Manipur College manakta ngasi langtharakpagi pau phangle thong asi mathakta pirib act asigi makhada yenglurobadi criminal offense ni ok langtharakliba mi adu mara leire asiguma thong sina miyam gi hakchang sohalaknaba masak ohele maram asina Pat Turel ithai khong natraga ising leibom pham amatada asigumba laina lairingai sida siraba sagi asiba hakchang natraga asiba sadugi hakchangi saruk amata langthok piganu kanagumana thong asi chatharamba thengnarabadi mahak adu phaduna jail da thamba natraga fine thian bagi charak pigani kanagumana haiba posak asi niyam chumdana mahananabagi damak natraga hundoknanaba purakpa thengnarabadi mi adu ain gi matung inna charak pigani haina Kakching district ki district magistrate su oiriba DC Somorjit Salam na thorokpa order amana khanghalakli BJP na luchingba lengak asigi Chief Minister N Biren na June thada tara amasung 13 suba IRB gi result haidokani haina thajaba pikhiba adu khudakta haido haina ngasi luang samgam da leiba Chief Minister N Biren gi yumda thomjin khri thomjin khibasing hangang police na tankai khibaga loyana
Khongjang loi ahum phajin khre ngasi ayuk masing yamlaba IRB gi candidate sing na chief minister gi yum tamna IRB gi result khurakta haido u haina kholau kaya lauduna laki khongjang adu da saruk yaki wa candidate amana hai naha singbu thabak pigani haiduna thabak kaubiraga chahi kaya haidoktana thamba asi naha singi punsi manghananaba khongthangni Jun thada result lauthokani haina miyamda haidokiba wa ngakpiu namsinduna thambasi yaningde athubada result haidopiu loinana ngasi phajin khiba miyoi ahum condition amata yauduna thadokpiu makhoi phajilaga irang asi nemthagadaba natte haina phongdokhi Kakching district ki lomi miyamna thengnariba khudong chadaba awaba kya asi kharada oirabasu kokhananaba district agriculture office bathau tohallu haina Lengakta joint non-government voluntary organization Jangbo Kakchingna Takchinduna Lakpa adu ngasi office asiga staff sing thabiraktuna mathobabu Jangbo Kakchingna Lengaki lusingba singbu thagatpa phongdorokli district agriculture office asibu mathau tauba hawlakpa aduga mari leinana harau nungaiba phongdokladuna Jangbo Kakchingi advisor P Samarendrana phongdorokpada Lisingani Taratrokta Anova district oina Kakching district Laukthok Krabasu Masiga Mari Leinaba Mathau Taba office infrastructure Sengat Pidana Lairiba Asi Mapung Fana Lahin Bidanaba Matam Matamgi Oiba Lengakta Taknaduna Lakli Kakching district ki Miyamna Lau Singo Tawbana Mapung Oiba Sinpam Oibanina district agriculture office Asi Mapung Fana Matau Tohan Biduna Laumi Kayana Matam Matamgi Oiba Tengnariba Hargi Tilhar Hidaki amadi Ithai Lokongi Kudong Sadabasing Kohan Binanaba Lengakta Haijaduna Lakpani Laumi Miamgi Awabasi Ubiduna Office Asibu Matau Tauba Hohan Biraklabanina Miamna Tengnariba Kudong Sadabasing Asi Office Tasatuna Tana Minerasi Hainasu Pongdoki Jasinasu Akoi Miamnasu Kaminarga Office Sinasu Staff Sinasu Pazana Lominarga Matam Matamgi Low Sungi Darka Loiba Loxing Low Sunga Darka Loiba Tabak Punamoto Pangtok Minasi Aduna Angai Fadana Asigulaba District Agriculture Office Kakching da Hangnak Labagi Soba Hongjanga Mai Koina Sanchin Jabado Hauji Office ki staff Hambira Banina Masimati Mai Pakle Aduga Praja Singnasu Darka Loiba Singdo Official Dingbirak Laga Matam Matamgi Mangjana Se Sang Darka Loiba Kaidoga Singdo Pumna Makse Masi Sanchin Minersi Hana Kanganjari District Agriculture Office Kakchingna Nauna Mathau Torokpa Aduga Mari Leinana DAO Thawbal Amadi Kakchingi Thawpuriba Naurem Joy Kumarna Phongdorokpada Office Asi Inauguration Tawkrabasu Office Asi Chalaibada Mathau Taba Sub Divisional Agriculture Officer EO Field Staff Chowkidar Amadi Furniture na Singba Amata Laitabana Office Asi Mathau Tawba Ngamdana Lakpani Athuwa Matamda Mapung Fana Mathau Tawnanaba Paikat Payaba Thabak Thoram Singh Paikat Lagani Haina Phongdoki Tampasna Girls High School gi Handak Sahigi Lisingani Kunithoi gi Class 11 Science Amadi Arts Stream da Ming Chananaba Thorok Liba List Asi Moong Maril Tadre Haina Representatives of Louis Role Kakchingi Secretary na Thorok Pachirol Amana Hongdrokli Sirol Sidapali Badi Science Stream da Mahiroi Chahunga Marfuda Taruk Amasung Arts Stream da Mahiroi Chaniga Marfud Drabangagi List Thokpada Manipur Lengaki Reservation Policy Haibadi OBC ki Chad Tarataret Scheduled Tribe ki Chad Kutramathoi Amasung Scheduled Caste ki Chad Anigi Pangpam Thokpa Sit Amata Fangdrei Science Stream da Mahiroi Chamaga Marfudra Mapanna Metric da Mark Wangna Pangwa Mahiroi Sing da Ming Chanbagi Kudong Chaba Pikre Lemhoriba Sit Chamaga Marfuda Troki Ming Chanbana General Scheduled Caste, Scheduled Tribe, amasung OBC ki test tongan tauribasi reservation policy ki wangmadani admission tuna mark khwaidai wangba mahiroi singna general gi chada yankhai reservation da thamgadabani aduga lemhoriba chada yankhai na reservation category da pigedabani adubu high river reservation rule amata indana school authority na torokliba khongthang asi representatives of Louis Role Kakchingna Kanna Yaningda Fongdorokli Maram Asina Mari Lainaba Authority na Mijang Sangbiduna admission process Lebhan Biraga reservation policy gi niyam da tawbina naba appeal Torokli Manipur State Cooperative Union gi
akanaba mifam ngasi iboyam sumanglela sanglen palace compound Imphal da pangthokri union asigi president L Tom Pisak Singh na thormapu oiduna Manipur gi tongan ba mifam dagi cooperative society members sing na saruk yakhi mifam duda bylaw number 23 1 gi makada yauriba section sing kupna nainaduna semdokpa da amata oina yanaki ngasi Jiribam district ki deputy commissioner W Malem Nganba Chenglei IS na matam koina chahi 35 rom posting pidan leirorba Borobekra subdivision ki office semjilaba matungda ngasi dagi hauna STC Borobekra office thabak taunanaba amuk hanna office hangdokre ngasi dagi thabak taunanaba hangdokpa aduda Jiribam district ki deputy commissioner W Malem Nganba Chenglei na paumi singda haikibda Jiribam gi STC Borobekra office asi Jiribam head quarter dagi kilometer kunmari rom thapam famni office asi matam kuina operate tawdaduna headquarter dagi operate tawrambadu handakti chief minister gi maikei dagi subdivision development plan sing lauthoklakba khongthangi khudong saba lauraga district administration Jiribam SCC office asi repairing kar tawraga SCC amadi office staff sing ngasi dagi phamba horani miyamna thengnaramba awaba adu makatana thoklaroi haina hondokhi asigi SDG office se akhoi district headquarter da tawringai dadi akhoi gi inkon gi khasna thiba khotpa da income certificate law khuding mak se yam thapna se kilometer kunmari kunmanga kuntruk se thamna ada laknaramani aduna hojik office hangbadagi prajada yamna kino toba hana khudong chadaba mayam thengnaramado asi thoroina ai khanjai singi pifam thokpa MG Narega gi sempham tha asigi kunmari fawbada pithok trabadi national highway animak matam kaktana economic blockade chatharagani haina Kangpokpi district ki senior citizens forum gi president Saikosat Kipgenna phongdokre ngasi Manipur press club ta pangthokpa pawgi phom amada mahakna makha tardun hai singi oina crore chaniga kuntra gi senpham hojik phawba pithoktana leiri central government gi jungi tang kulumdoi da lupa crore chartered ke yakai taro ki senpham Manipur da kaitakre hariba senpham asin numit humni gi manungda implementing agency singda yaholu haiba order piri adubu supnagi numit mangani dagi hena chingi district singi senpham amata kaithoktre Valley gi pifam thokpa paisana pithoklaga chinggina pidaba haibasi simi singbu kaisu leitana lawani singmi tami machil manauni hairabasu manaba midyengda yengde haina mahakna phongdoki Manipur Nursing Council da Jenims ka kusam naduna Ministry of Health and Family Welfare New Delhi gi mijeng makhadas numit 8 ne gi chathagadaba in service nurses singi oiba training program ama ngasi Jenims ki mini auditorium da hodokre ngasi ki training program hodopagi thorom aduda health director Dr. Sasi Kumar Mangang Jenims ki director Dr. L Deben Jenims ki MS Dr. KH Lokeshwar Jenims ki nursing superintendent Mutum Jibanlata amadi Manipur Nursing Council ki registrar Thodam Nandarani na mathang sina athoiba mitunglen thorom mapu amadi akhanaba mitunglen oina saruk yaki thoronga mari leina health director Dr. Sasi Kumar Mangang na haikibada chaukalakpagi matung ina anauba lakpa concept anauba technology sing khangba mathoktai masina miyamda service pibada khudong saba oigani maram asina asigumba training asi yamna pukning haksang yauna saruk yaba mathoktai phongdoki Kuina so routine da tawraga di anauba lakpasi khangdi marawatan anauba technology anauba methodology anauba concept anauba philosophy da retrain orient to basi yam chungme hna loje Indigenous Minority Organization Manipur IMOM na sinduna handak da haidok kiba ISSLC CBSE exam da pass tawkraba minority tribe students sing taram okpagi thorom amangasi ya school police land leiba Manipur Dramatic Union gi auditorium hall da pangthokre thorom aduda cycle SC MLA Kimneo Hawkip Hangsing na chief guest IMOM gi president Rengensan Thangana Thoromdugi President Additional Secretary Education S Government of Manipur and Bandana Devi IAS na guest of honor amadi
MBC Women's Secretary Reverend Ais Apila, UCM की former President Sunil Karam, IMSCOM की President Momsoka Bapuina special invitees oina saruk yaki loinana minority tribe asigi makhada leiba phuruk mapan gi mahiro yankai taruk romda certificate piduna ikai khumnabo utki thoronggi chief guest ki warol peduna MLA Kimneu Hawkip hangsingna phongdokhibada minority oriba tribe singi wakalda aikoisi minority ni haibagi hek ninghannaba wakalon ama phawbugumna tawriba asi phawbiganu education khakta natana atopa lam kayada aikoina lamdam asida contribute tawri ngasi exam da mai palak basingbu felicitate tawnabagi program ama imomna silliba asi yamna thagatli makhatana su asigumba development gi oiba thabak kaya tawba ngamba oibaga loinana afaba student tholakbada support tawsi haiki Manipur की बोर्ड अमदे काउंसिल लौबा क्लास 10 अमदे क्लास 12 की परीक्षा द माय पालक रेबा महिरो सिंग मनापी बगी थोरम अमंगसी सुचामपुर मानदप त पांगथोख्रे ngasi पांगथोखिबा 10th टेंग्रा लेकाई मेरिटोरियस अवार्ड सेरेमनी 2022 असida सोशल साइंटिस्ट डॉक्टर धनबीर लाइश्रम ना अथैबा मिथुंगलेन ओइबगा लोयना स्टैनली चौबा अमदी रंजित नमथंग सिन थोरम मपु अमदी अखनबा मिथुंगलेन ओइना सरुक याखी ngasi थोरमदा लेकाई असigi क्लास 10 परीक्षा द माय पालक लव महिरोय अहम क्लास 12 की महिरोय तरेत मसिगी मथक त तोवान तोवान बलमदा मास्टर तौरिबा महिरोय तरुक मसिगी मनुंगदा MBBS तमलिबा महिरोय यावना मखोयबु ओकपगा लोइनना सेल अमदी साइटेशन नचिंगबा पीदुना मखोयगी पुकनिंग थवतकी Indian National Congress INC gi Luchingbi Sonia Gandhi gi mathakta Enforcement Directorate na wahang pohang chathababu yaningdaba phongdok tuna Laibak sin bathungna chathaba protest ki charuk ama ngasi MPCC gi President ke Megachandra Luchingba yamlaba thongwi singna su Rajbhavan tamna rally chatkre yaningdaba phongdok tuna chatkhiba rally aduda BJP down Narendra Modi Murdabad Congress Party Jindabad haibna singba kholau kya su lauki MPCC gi yamlaba thongwi singna Rajbhavan tamna changchilakpa rally adu thingnanaba hotnabada police ka thongwi singa akanba mawongda muknakhi ngasigi rally adugi batang da MPCC gi president ke Megachandra na permission da hai India bu ningkha tamnanaba hotnabada chawna mateng pangkhiba Herald paper da sel gi mateng pikhiba adu money laundering nate masi BJP na Congress party bu kalakpadagi maral sinanaba hotnaba thawongni haina mahakna maral siki Bharat ku ningkha tamnaba honabada achoba thawgang lorukhiba National Herald case ta 90 crore hena puthaduna laibadagi aikoigi ningkha tambada achoba thawgang lorukibani khalaga madugi minungsi yengaga Congress party na rupa 90 crore loan की grant अमा पीबनी हाइरिबा loan की grant से political party ने पीबनी any political party ये मना मिंगोंदा loan होइना पीबा हाइबा से money laundering case का मरी लेने दे Haridwar Delhi National Highway da thokiba scooter ani thengaina bagi thodok tamiyo ani thodok thopam dumaktada laikidrei police na haikibada ngarang numidang thokiba thodok aduda Kanwaria haina khangnaba sibagi devotee gi ani Saharanpur dagi Rahul aduga Ghaziabad tagi Syam Thakur kauba miyoi singni scooter ani adu thengaina kiba aduda makoi animak thengaina kiba pham adumak tada lap taki amadi Rahul amasung Syam Thakur mafam duda siki aduga atopa miyoi amana sathina soki maki phibam su luna leiri haina Kankal police station gi incharge Mukesh Chauhan haiki Kanware Singh adu Kanwar Yatra gi saru ama oina Haridwar da cheliba Ganga Turel dagi ising soktuna Shiva temples ta chatnanaba mayumda halakpagi lambida accident adu thokibani hari aroibada moroyopo amuhanna Draupadi Murmu na India gi tramarak suba president oiragani Manipuri governor La Ganeshan na Lilong SC gi miyamgo unaduna miyamgi wakat takre Chief Minister IRB result haidok tabagi candidate singna thomjin khre loinana Congress Luchingbi Sonia Gandhi bu Enforcement Directorate na wahang pohang chathababu yaningdaba phongdoktuna MPCC na protest rally chatkre ngasi gidamakta di paudam pijo mata solution jari meyang tabir bu khai punapu amuka hana kurumjari